पाउजरी यमफम ओइबा मरु ओइबा पाउ खरा अपडेट तौजरी AAI na deposit तौरप सेनफम मांगरे एयरपोर्ट अथॉरिटी ऑफ इंडिया AAI na Manipur Tribal Development Corporation Limited MTDC da deposit तौरप लुपा करोड़ अनि लिसिंग हमपुगनि थोय की सेनफम मफम खंगदर मांगरे आइना AAI की थबक सुबा सब कॉन्ट्रैक्टर सिना फंगदोखरे ngasi kwa gade lepang to pau gi mifam amada AAI ki thabak suba sub contractor sing la wafam ase phongdor khibane pau gi mifam aduda sub contractor sing adu gi mot sindra wanga ki ba sub contractor S kirana miyam ge jai pa thorang gamari lan na sinda ga da basan pamasi lana sinda bada chena basing gi matakta MTDC na kari action law da ge haina hange AAI na MTDC da Arunachal Pradesh da leipa teju airport sangko chagat pada mari laina ba lupa crore kuntraga nipan ki senpam MN construction da senake adu work program si kamri lena da company si da thabak hon ba aidul crore mapan ga lising umpugi senpam peke adu ba company si ki work progress laita ba ki company si ki thabak cancel tauke thaba si ki final account settlement tawra matung da MSN M construction da lupa crore am lakh nipan khara hina sinara ba thengna ke masi ki matak da company si ki bank guarantee BG wana tham ki lupa crore ani lakh humpuga taru khara hen bagi check swaran ba fact check waram ke phiba madu da MIDC ki executive engineer na bank guarantee advance payment tawdri mamang da yang silaude loina thabak cancel tawkra matung sahi ongi matung ta kari kinabak contractor asi blacklist tawbaki order thokli bano masida executive engineer asi ki kari interest laibage lupa crore ani ki lakh humpuga ni thoi khara hen ba sanbam MTDC Airport Authority of India da pikalaktawa asina maram oraga Imphal Airport da thabak suriba contractors sina phangda basen pam phangba gamde public money lan sina kiba music kem thakta MTDC na kari action loga da ki aina subcontractor aduna hangke atop editorial kalam amada khanglaba kemseng Manipur da tongan ba khulai pai ba lupsek Manipur government abadi unit government ka tongan ba mongda jana ba product na khuthana ba na tragana amramba gi matakta operation sa thabalep na pagi phebam pleita banate lamda masita leiba tongan ba koki khulai pipe loop singi marak tagi tongan ba umbrella body sing same to the state amade center ga jana duna suspension of operation chu tawna duna wari jana ba kya leire suspension of operation da leire ba group singi tongan ba mafam sing khangdok tuna batuda link dana lehele tongan ba mongda chana gra ground rule same the rule sing adu gi makha da khulai pai ba loop singi mioi sing leng dan lehen bagi thabak sing pai ka tuna lakle masi miyam na ikang khang naraba wafam ne koki khulai pai bulup sing ki tongan ba mafam chin da designated camp haidana ma khoi ki oiba camp sing agla ga leinari asik ba camp sing ase miyam na kari no khan bana amu oraga lekak na masak khang tuna ang tok laba camp sing ne jomme asigumba camp sing asida leir ba miyo sing marak tagi toroi daba thabak sing torok pa galuina lut pat mifa mipun ki thabak sing sa tharapi thautok sing sung tok tabanate हाइबदी जानकी ग्राउंड रूल थुगाइबी थबक सिंग चाथरगे असमना ग्राउंड रूल थुगाइबी थबक चाथरक मतम स्टेट फोर्स मति सेंट्रल फोर्स ने मेफापन मेपन की थबक सिंग हेक तौरक पग लोइना काहेन थबक सिंग चाथरक मतम द खुद थोंदरक आसियाना नंगदबसु नते करिगम मतम द सस्पेंशन ऑफ ऑपरेशन गमर इटेन मतम की ओइना गवर्नमेंट की थबक अमदी खुलाई पैब सस्पेंशन ऑफ ऑपरेशन द लेबा कांबो सिंग कवरी छानरकपदा ग्राउंड रूल थुगाइबी अकनबा वफम सिंग थमलकपा अमदी वार्निंग तौबन सिंग कयासु लैखरे यामना समना हाइरबदी खुलाई पाइब लुक मैम अमग स्टेट अथॉरिटी अमदि सिक्योरिटी एजेंसी सिंग अमंगथाबा खुलाई पाइब सिंग दुनम याम द अरान बथबक सिंग चथरक प लैरबसु मखोइ सिंग अदुगे डेजिग्नेटेड कैंप सिंग मस खंगना थमदुन मतुद लेहली आइबा वफम से कक पयाद्रब चुमलब वफम नै अथवा मणिपुर द सुथबक तौरिब खुलाई पाइब लुप अडेसियन गदि मणिपुर गवर्नमेंट का करिगम मखल अमतगे यानब लैते अमदि लैतबग मरि लैनब पामदब थबक सिंग यामना तोइना थोगे मणिपुर गवर्नमेंट का जानब लेट्रबसु इंडिया गवर्नमेंट का जानब लेदुना खुथाना दबगे यानब लेदुना सिजबेर ग्राउंड रूल साइन तोनर पॉलिटिकल की ओइब मोंग द वरि सानब की थबक सही कोलोंग ममांग दगी चथदुना लागे मदांग से लागलेब वफम दे नागालैंड चनब सिजबेर अदु आकनब मफम लेतुना सांगदोप की मतंग दे इंडिया गवर्नमेंट का एनेशन आम का जानब प्रोक्टन डिक्लेरेशन अम तौबदगी मणिपुर द अकीब फंगदब इरांग हरुक्तन रुपा क्रोर क्रोर खुजिंग अन लंथोम उडोइना तुंगखिबद नतना ममल चावलब म्युइ के पंचे पिखम नगे इंडिया गवर्नमेंट के अनेशन के सस्पेंड तौरब मणिपुर द चनबजार हैब वफम द हौखिबा यवदो हाजिक फब दि ग्रेट जुन अपराइजिंग एंड जुन था द लेप लिटना थौरम पांगथोक्तुना लाखबग लोइना थौरम सिंग असिमदि जुन थागी अकीबा फंगलब यव ओतकि नोंगे वैबा
wafam de manipur gi apun basak tam mabudingam khai kaiba yaroi aiba miyam gi kholau asine miyam na manipur da sisber chatna ba yaroi aiba wafam de india government ja aduna sisber without territorial limit aiba wafam adu andoki bane masida riba nungi oiba wafam atopo wafam amana sisber chanadaba manipur da erection gi designated camp laiba yaroi sisber chanaba wafam da leiga da bani aibane manipur gi Tamenglong district Senapati district Chandel district singba mafam singda erection gi camp sing laiba gi wafam miyam na khangnare Ukron district ki tokan tokan ba mafam sing camp hangnar pa hona rakpa loinina camp gumda erection gi kedar sing kholai paitin lachilak padagi Assam Rifles ka pungna rakpage thaudogani miyam na thengna rakre amromda muk manipur gi tokan tokan ba mafam singda thoki ba erection chenaba thaudok singda maram waraga manipur da ariba group asigi camp leibra haina miyam na hangnar pa wang sing pa kum authority singda adomak piduna lagi erection gi designated camp sing laite Adaba miyam na amadi authority sing na khangbak loinana hariba wafam ase loinana hariba wafam amadi hariba wafam asigi designated camp sing laitrabasu masak khanglaba camp sing lai aibasane Chandel da Tamenglong da amadi Senapati da laibaga loinana hariba wafam sing ase maning tamba group asigi kedar sing amadi mioi sing operate tawi amadi maduda authority sing karisu tawdena tragana tawbangamde aiba miyam na khangi Chandel district ki manung Chandaba housing Kaching district matam amadana Thawbal district NSN gi kangbu amagi mioi sing Manipur Rifles IRP khotong na bada yamna sophisticated oiba jamla khulai sing pagaluraga amuk handokiba Senapati district group asiki lusing basing maraktagi ama pharuga amuk thindokiba Chandel district na bimasa amada group asiki kedarni haiba amara chatharpa yamna lujadaba thodok amaga mari leina thokiba watok okhrundagi MCS officer amadi mahaki mioi ani group asigi lusingba amajawna mioi singna faraga tamthiba mungda harkiba group asina manipur gi mafam punamakta natragana mafam kya da maning tawna operate tawe mahoi gi kem sing hangdoktun lei abasi punamang ira yata yanarabani janaba asida yawriba wafam amadi india government chanadi aina hanna airabasu manipur da lakthokta basis fair chanai amadi anesian gi kem sing lei aibane Sumbalan bana tongana thamkraga sisber tawnaraga mi mayam amasingi lamsingda recruit tawi abasu jamna kan ngangna bo wafamne noksisitana ura leng bahuna de abasu laibana tawdana tawi panghai da haiba yabana te hausina amu khurak hangdan laiba security person mayam gi mamang tagi aton abon mai faraga puhurga tamthiba maungda arkre Chome matamabada Manipur government Manipur da sisber laite haiba utana adison gi bakok thongba losing bhamara ukhrun da laiba mayum da lakna ba honarakwa kanna thingba ga loinana Jangan kita bal lai masih orbasu Assam Rifles na Manipur da NSN ki noted camp lai aiba state ki authority na lokot payar pa thabak mayam mapung pana lakot kita ba natragan lakot pangam da afaba miye made kulai thindoki ba asina singba lakot pangam da afaba mi amade kulai thindoki ba asina singba masing thingam trapa thaudok sing lai khrabana Manipur da NSN ki designated camp sing lai amade NSN ki India government ga jana duna Janariba sisber Manipur da chani aina ekta haibana chumlabra aiba wafam lagle wafam ase aranbu arbadi lakot pamthok ba thabak sing karigi lokot tribano aina hangnar libo khwang sing gi pakum chap chana pinanaba authority oibasina thabak lokot patai maga tarakpa atopa pau amadana Uttar Pradesh gi Firozabad Agra da hujuk phau da dengue viral fever na marfo Sikhre Uttar Pradesh ki Firozabad amasung Agra district ta hujak pabada punna mioi marfu dengue amasung viral fever na Sikhre aina official sinaga si phongdokre official sing do haiki Firozabad medical college da sahi taragani sorum surabina pimasa ama makata na sikhi bagalona district asida hujak pabada dengue amasung viral fever na maram oidna sikhi ba miseng hompu gom doi chokre dengue da nabadagi leng do lakibe pimasa adu ngarang numitang laikidabani aina official sing do phongdokle Firozabad Medical College ki Principal Dr. Sangita Anjana na aiki hauki bapung kunmar ising manungda hospital asida arawa patient chama yankai mari admit tawge mai pangna leing laba matung arang patient chama yankai humtana discharge tawki bagaloinana haujik hospital asigi tongan ba watching the puna patient chani yankai mga admit tawda lairi ana mana phongdogle Amaromda Agra ki Chief Medical Officer CMO Arum Kumar si bastapan aiki district asida haujik pabada mioi taraga taret dengue amasung viral fever na Sikhre Makoi ke manung da mioi taraga taret na viral fever amasung amana dengue na maram moidana sikipni ana magna phongdokle Nagalam maromda Maharashtra ki accident da mioi manga sire Maharashtra ki Nasik district da auto rickshaw amaka truck amaka thongkai na pata mioi manga Sikhre ana police na ngasi phongdokre police officer lamana phongdok pamathongi da thawdok adu ngarang no bidang atheng pada Nasik district ki last lagau area da last lagau best road to kibane
Manghai ki truck amaga thongkaina badu da driver chawna auto rickshaw adu to tolak pum yom daga khudak ta sige laikhitraba mioi sing adu sahi ni fudagi humpu manga phawbagi manungda leiba singni aina phongdoladuna Manghai ki makoi Lasalgaw dagi Baisnur tamna chatkibani accident adugi matung truck adugi driver police na phare anasu official aduna makata na phongdogle market chat sigar ga pusin kiba ex pradhan helim jarak PO SMWC Wangkem GPG manung chanba jarpok singkada kumza lisingani nipan mapanda 12 finance state finance scheme ki sentang makata sakiba singa market chat matamatuki pradhan MD helim allies helim sana makna pradhan mere tamai thira batungda sigar ga pusin kre Hiram masih matang damari lain apa sing na atau ada miang cangbi tu nomarat lain apa eksperhan matak tematik capa ain kesarak bibiu lainana miam gehuran kiba property miam de sinabiu aina singka maka laikai welfare club SMWC na manipur ge CMN biren abri bari lain apa sing poning sing selagli aina singka maka laikai welfare club ke sekretari MD Akbar Alina kudek itu na thadorak le Zerola tu makata radun ai market share si matamadu ki pradhan MD Halimna 12 finance state finance scheme dagi yamlaba senpam kai tholaga sakibani ado mahna panchayat mekal da mai thir butung da phangna sakibani aina market share ki sangle namadi yumpong phawu ko laga pusin kibani harba polam sing asi khara jon thokraga kharana masagi yum sabada sinna ki habise pjam miyam da saki lai asingba thawong asi atoba pradhan namadi miyam gi mhut sin tawrak labadi lamda masi chakut pagi mhut maning alaga salak lagani Malam masih na miyam na mati lagi ki property ba aran bamong da hural lana tori ba MD helim ki matak ta ain goi ba jarak piau duna ya di hai ba khangal log ba mathau tai miyam gi huran ki property miyam da sinabiu aire aroi ba da content sing asigi mar oi ba pau khara asi ba pau dam jari ba manipur local news YouTube channel amade Facebook page asidagi yang biri bu pon mak patha ga sari channel asida thom da kan rabadi subscribe to video bes na subscribe to biro molena like and share to zu kawi ga namak po Amukan datang cari